Matamgi Manipuri Wari ki YouTube channel asubu tabiriba khwai pumnamakpu taramna okchari. Ngasi amuk taminarasi Leishabi Laba mapan suba tangkak. Gugi yumda guna. Mama, tamo karam kanda tholakani haino. Ho mathang thagi tang taradane tholakani. Nang tamo se mama na luhungbirage tawba. Tamo bo. Nang natay magado laadabani. Kay lemdoy na mama. Masa kayam na fajabra. Tamo ga hana khangnabra natraga nang tamo gidi khangna sanaba kana amata leite hai. Mama na ikut chaba imo mathiragane luhungba tari. Nupi bu mama na hainaraga hongge haibada tamo na harauna yarakpro mama. Nang tamo na bu ima na haibada yadaba karam kanda yaukrage. Akoy tamo sidi pura 1980s ki pakhanga chap mana he. Kahino nang na hairi dubo. Punsigi life partner khan babu tarai na masak sukang khangna daba nupi amabu hekta luhungdori angakpo natro mama. Aiga lemina gadori ba nupi do thamoy masak khangna dana punsi jupa komaina lemina ne. Ma hana kai tawrami haujikna kari tawri magi moong matau karam tawi karamba mi no kayam khangdana blind luhungba aidi yamna pamdebo mama. Isadi kok yamna wanglami jani dana. Hoi isana haridusu chumme adubu mana su khangnaba leitre haire adudadi mamana chamna haibanida. Adu mama number ga piraga wari ga hana sanalo sakka khangnalo haiba matam leiringaida hayeng sorena handokpa yaroi ko. Aigi za tombase onthokna su gyan takreda ko aidi kamaina tawnya tawrisidia. Asengmani mama aina haise aigide hayeng wai sumaina ga arrange tawinu ko aidi yaroi ai isana thijani ko. Hana marup oiduna magi pukchel aigi pukchel sengna hana khangnaraba mana su aigidamak thawai thaba ngamgadaba aduga aina su magidamak thawai thatoba pamuroidaba mi thijani. Haima Pare lao mama ne nangi rungane haurage charawalu lao ko. Hoi mama langlen school halai. Mama thambal hotel da bora thadaraga unglaga lerami. Bora dusu loine karami. Langlena prap changsilaga. Ima thambalna. Haima isa thubiya kayang kuire lakpa. Lakta ngariye bora se loine kare ima. Ha asi haiduna yenglaga bora du thuna polangda jarapna kothai. Adubu loine karami. Ima nang wakhal yamna khanba male thoibiya. Ima to pong khangdri. Nang babana thambiramba yumhingkhol se ima na thaduk ningdabane. Langlen tuminna non tharaga lei thambalna. Phare nang chak chatho owarani na sado. Beg to aduda ngahaktang thamo. Ngahak leiradi mi mung laknarani. Ima di charabo saka chaningba poktreda ima se. Nang adum chatho o waramdani punna dum charasima thambal masana haibaduda nungaitaduna chakto chaba yawi. Aduga hairei hoida hena su khanjilugumsida baradara kaino hekta leiraga lore chasidi lambu sibada puba yabasu nate isana matik chaba mi ama oiragane ama hek leiraga lore. Langlen mama na mahak wakhal nungairoi khanduna wakhal chawthoknaba hairaklibani haiba khangi. Mama gi awaba khangi adubu kaisu khangdaba saduna tumina chakto chai. Langlena ima ai imungda phi hongukhige. Hoi honguro. Langlen mayumda changlaktuna mapi marol hongba loiraga sumangda thorai. Sumangda lekai angang khara changlai. Langlena kaidawre diwa noi myamna kana chansilai sina. Che Langlen ase akhogi hui ama yeling thabaduneba aduido boichanap chobasna longni hairiba hui di kadai. Che Langlen noiromda chansinkhibane swaidadi huibu amata lakteda amata udeba ngasaidagi lakpa. Angang do hingkhol akoibadu ko yengi. Langlengi mangolda thariba chokri makhada kullaga leibadu ure. Angang aduna makuthillaga. Che Langlen tu ada leire kadai. Diwa
Asigi hui sidi yamna nungsi he. Yeling thabane haidai. Hoi chelang le. Yeling thaba yendine mapuna pharaga amuk lawba phatte. Asigi hui se ayamna pami. Ay oina lawrage ba. Ko noi chatkro. As adudi yaroi da chelang le. Hey, kaigi yaroi doino. Noi mama hoi dane hairucho. Chelang le na lahore na. Aduga noi mama na nang tuition tobiyo haibado. Hayengdagi lao haire iyan hayo. Ngasidi ne research day ni. Aduna engonda gift tawroba. Chocho. Angang singdu chatkre. Langlen hui masado yenglaga changsinduna pami. Langlen na. Yamna nungsiri ne sidya. Hui du munna yengi. Masigi hui sigi matu khukup sidya. Masa asiga. Akoi class ki magi sampra saiba sembrang mapidu man kreda. Kay maming thon sige maside langlen hui macha duga lakna phana boy tawduna sanaraga leringai talaktuda tomalo miyoi ama ani ga puduna thongal lomdagi changlaktuna ingkholgi akoibadu yengi tomalo na yengbiyo ibungo lamje asini thangnari basiga kaya yamne hendok engine tawba amukta yengbiyo aduga ibungo okilna athubo matamda lamse aigi mingda onsinnaba tawbiyo langlena khura kaino tawbiriba sibo hoi sidane waya nangangkanu aigi lamni aini isagi lamsi kayam pak chawba onjabani mathong khangdana ne swaida waya nangangkanu hoi ado lamsidi hawjikmakti khuragi mingda panbadi natridana imaga phajana hana ngangnabiko aduga migi mayumda hekta changakpasidine usittaba male adumaina tawbiganu tuminna layu aina tawriba thabakse tawpham thokpani nakhoigi namma thambalga aigi matam thanakhibani handaki tha sigi manungda paisa piba ngamdrabadi yumingkholse aina aigi mingda panba aina lawba haibase nahana yanakhrabani sidane angang na ahei apa sadana khut thingjalakanu langlen sauna ado hojikti thase lorbadi natridana khurana tawribasibu chumlibro oi ngasi se tarik 23 ni hayeng hangchita ngairabani ne tang ama haibado hojik phawbasida paisa gi mami amata udri masidabu noina paisa do singakani haibasibu aina kamaina thaja dawribano ha aigi dine aigi matam mangdanaba lamse atabi ama khangdoknaba hotnajaribani lamse aina leiraga sida lebigadabu natte imphal gi hek mayonda leiba paisa paikhriba imung amadane yongadoribane aibungo kari yengde nakoi bulamse olune ngaikho khura gi wakhal se karino paisa bu leire haidina mingonda hekta haigadro ngasi ga thana numit humni watli masi yodri phawbudine mitopna yumsida karimata tawba yaro aduga paisa do akoina piba ngamdra haina khallasi inkolse hauji square feet lupa kayano aduga toliba senduna kayano kaya yamna khenariba khurana aikoda kayamuk amna pisalakpa yaba ge haibado khanaraga tawgodabani langlen nang angangni adugi su mathakta nang nupi ne wa yamna ngangnarusi inkolse nangi nappa duna leitaba haktakta lawkhibani sel singba ngamdraga inkolse aina lawba haidina dalinda inakrabani wa makayana tarakano nang inkolse aigi ipana thambirambani aigini macha aigi mapu aigi ayaba yaudana inakhiba dalindo chatnaba yara aina haribisida yadrabadine aisu court wakatkani kaya da machin thikraba angang no ne hoi noi namana sana tawningba thabak toro court ta takera police ta takera takningba taw era noi na bukari tawba ngamdoino ngangnariba wadu tabada lagliba amingi miyoi anido ingak ngakna onsilnaduna yengnai onsi kadai olosi kadai tawduna ngakchanaraga lei matamduda thambal su janglai tada thabakse khara thumali tadaga eiga inakhiba leirabasu tarik sudri aduna tadana tawribase mase tawbam thokte tawbiganu tomalo saungna mama machada yenglaga phare ngasi gidi hallage ngasi ga thana numit humni khaktam ngairedana masi phawbagi manungda
ꯑꯩꯒꯤ ꯁꯦꯜꯗꯣ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯣꯏ ꯏꯕꯨꯡꯉꯣ ꯑꯅꯤ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜ ꯂꯩꯃꯥꯏꯗ ꯁꯠ ꯐꯝꯊꯔꯒ ꯃꯣꯏ ꯕꯕꯥ ꯅꯅꯥꯏ ꯅꯨꯕꯤꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯅꯪꯅ ꯊꯝꯕꯤꯔꯝꯕ ꯂꯧꯔꯤ ꯌꯨꯝꯐꯝꯁꯦ ꯅꯅꯥꯏ ꯅꯨꯕꯤꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯃꯔꯦꯡ ꯆꯨꯝꯗ ꯄꯥꯏꯗꯨꯅ ꯏꯃꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯧꯅ ꯁꯣꯟꯊꯔꯕꯗꯤ ꯂꯥꯟ ꯆꯪꯗ꯭ꯔꯤꯕ ꯅꯆꯥꯗꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯁꯤꯗ ꯀꯔꯝꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗ ꯆꯪꯒꯅꯤ ꯏꯃꯥ ꯀꯞꯀꯅꯨ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯅꯣꯛꯇꯨꯅ ꯅꯆꯥꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨꯅꯦ ꯏꯃꯥ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯊꯣꯏꯕꯤ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯁꯝꯄ꯭ꯔꯥꯁꯀ ꯔꯥꯀꯦꯁꯀ ꯕꯦꯒ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ ꯊꯝꯕꯥꯜꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯏꯕꯨꯡꯉꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯔꯤ ꯍꯪꯕꯅꯣ ꯅꯣꯏꯕꯣ ꯍꯣꯇꯦꯜꯒꯤ ꯑꯣꯏꯔꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯏꯃꯥ ꯊꯣꯛꯂꯛꯑꯅꯤ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯏ ꯁꯝꯄ꯭ꯔꯥꯁꯅ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯤꯟꯅꯖꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯟꯗ ꯍꯨꯏ ꯃꯆꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟ ꯍꯨꯏꯗꯨ ꯀꯣꯜꯂꯒ ꯐꯝꯃꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯃꯤꯠ ꯃꯅꯥ ꯉꯥꯛꯁꯪ ꯉꯥꯡꯕꯗꯨ ꯍꯥꯏꯐꯦꯠ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯦꯡꯊꯣꯛꯂꯒ ꯂꯩ ꯊꯝꯕꯥꯜꯅ ꯍꯩꯃꯥ ꯏꯃꯥꯗꯤ ꯈꯪꯗ꯭ꯔꯦꯅꯦ ꯅꯣꯏꯕꯨ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯂꯥꯛꯄ ꯎꯏꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯗꯦꯗꯣ ꯔꯥꯀꯦꯁ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯇꯞꯅ ꯁꯝꯄ꯭ꯔꯥꯁꯀꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯣꯏꯒꯤ ꯂꯨꯗꯣꯒꯤ 99ꯁꯦ ꯊꯣꯏꯕꯤꯒ ꯀꯧ ꯃꯥꯜꯂꯦꯅꯦꯕꯣ ꯈꯝꯕꯒ ꯀꯧꯔꯗꯤ ꯍꯦꯛ ꯆꯥꯟꯅꯒꯗꯧꯕꯅꯤ ꯊꯣꯏꯕꯤꯁꯤꯗꯤ ꯇꯥꯕꯗ ꯈꯤꯇꯪ ꯃꯔꯤꯡ ꯃꯔꯥꯡꯗ꯭ꯔꯣ ꯃꯥꯒꯤ ꯐꯤꯕꯝꯁꯤꯒ ꯁꯝꯄ꯭ꯔꯥꯁꯅ ꯔꯥꯀꯦꯁꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯅꯤꯡꯅ ꯊꯤꯜꯂꯤ ꯊꯝꯕꯥꯜꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯐꯝꯃꯨ ꯂꯥꯎ ꯂꯥꯡꯂꯦꯟ ꯅꯃꯥꯟꯅꯕꯁꯤꯡꯁꯦ ꯀꯧꯗꯅ ꯀꯩꯅꯣ ꯅꯪꯅ ꯎꯌꯨꯡꯗꯧꯅ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯁꯝꯄ꯭ꯔꯥꯁꯅ ꯌꯥꯅꯤꯗ ꯏꯃꯥ ꯐꯝꯃꯔꯣꯏꯒꯦ ꯑꯩ ꯀꯩꯅꯣꯝꯇ ꯄꯤꯖꯒꯦꯅ ꯂꯥꯛꯄꯅꯦ ꯏꯁꯥꯁꯨ ꯀꯌꯥ ꯉꯝꯗꯕ ꯊꯝꯕꯥꯜꯅ ꯍꯩꯃꯥ ꯍꯣꯏꯅꯦ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅ ꯎꯏꯅꯦ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯏꯃꯥ ꯃꯥꯒꯤꯁꯦ BP ꯂꯣ ꯑꯣꯏꯔꯛꯇꯅ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯋꯥꯟꯊꯔꯛꯏꯕ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯁꯨꯞ ꯅꯨꯡꯒ ꯊꯛꯂꯒ ꯆꯥꯛ ꯉꯥꯏꯕꯒꯤ ꯍꯛꯆꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯏꯖꯥꯅꯤ ꯏꯃꯥ ꯏꯍꯦ ꯅꯥꯔꯗꯤ ꯊꯤꯖꯅ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯒꯦ ꯍꯥꯏꯗꯦꯗꯣ ꯑꯗꯣ ꯅꯣꯏꯕꯨ ꯀꯔꯤ ꯑꯊꯨꯕ ꯂꯩꯒꯦ ꯁꯝꯄ꯭ꯔꯥꯁ ꯕꯦꯒꯇꯣ ꯊꯝꯕꯥꯜꯗ ꯄꯤ ꯏꯃꯥ ꯁꯤꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 50,000ꯅꯦ ꯑꯩꯒꯤ ꯄꯩꯁꯥꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯒꯤ ꯑꯆꯤꯟꯕ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕꯤꯕꯅꯦ ꯑꯩꯅ ꯇꯥꯟꯖꯕ ꯄꯩꯁꯥꯗꯤ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯒ ꯁꯦ ꯃꯁꯤꯅ ꯂꯥꯛ 1ꯒꯤ ꯆꯦꯛ ꯃꯅꯥꯅꯦ ꯁꯤꯁꯨ ꯑꯩꯒꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯆꯦꯆꯦꯒꯤꯅꯤ ꯊꯝꯕꯥꯜ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯝꯄ꯭ꯔꯥꯁꯅ ꯏꯃꯥ ꯄꯩꯁꯥꯁꯦ ꯑꯩꯅ ꯁꯨꯝ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯇꯝꯅꯅ ꯑꯩꯒꯤ ꯄꯩꯁꯥꯅ ꯄꯥꯡꯕꯗꯤ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯑꯩ ꯁꯥꯇ꯭ꯔ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯁꯦꯜꯁꯦ ꯂꯧꯁꯤꯟꯕꯤꯔꯒ ꯏꯃꯥ ꯍꯣꯏꯒꯤ ꯑꯆꯤꯟꯕꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯩꯒꯤꯁꯦ ꯐ꯭ꯔꯤꯗ ꯄꯤꯖꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯔꯜꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯛꯅꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯁꯦꯜꯁꯤꯗꯤ ꯂꯧꯁꯤꯟꯕꯤꯌꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜꯁꯦ ꯁꯤꯡꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ 3%ꯗ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯝꯂꯒ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯕꯦꯒꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ 2,000 ꯆꯠꯄꯤ ꯈꯔ ꯌꯥꯎꯕꯗꯣ ꯎꯕꯗ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯂꯥꯛ 1ꯒꯤ ꯆꯦꯛꯇꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯡꯂꯦꯟꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯁꯝꯄ꯭ꯔꯥꯁ ꯑꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯂꯩ ꯊꯝꯕꯥꯜꯅ ꯊꯣꯏꯕꯤ ꯏꯃꯥꯕꯨ ꯇꯧꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯂꯒ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ꯭ꯔꯥ ꯏꯃꯥ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ
ꯁꯦꯟꯗꯣꯏꯗꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯏꯗꯅꯕ ꯍꯨꯜꯂꯁꯦ ꯁꯦꯜꯁꯦ ꯊꯝꯖꯤꯜꯂꯣ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯁꯝꯄ꯭ꯔꯥꯁꯀ ꯔꯥꯀꯦꯁꯀ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯔꯥꯀꯦꯁꯅ ꯅꯪꯅ ꯃꯇꯦꯡꯅꯦꯅ ꯅꯥꯕ ꯆꯪꯗꯒꯩ ꯋꯥꯅ ꯄꯥꯡꯖꯔꯤꯗꯣ ꯑꯃꯗꯣ ꯋꯥꯕ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯉꯛꯇꯦꯅꯦ ꯎꯌꯨꯡ ꯁꯥꯗꯅꯕ ꯂꯦꯞꯄꯒ ꯍꯦꯛ ꯂꯩ ꯍꯩ ꯃꯤ ꯏꯀꯥꯏ ꯇꯧꯔꯤꯅꯤ ꯀꯔꯤ ꯏꯀꯥꯏꯔꯤꯅꯦꯕ ꯃꯥꯅꯕꯣ ꯑꯗꯨꯏ ꯅꯠꯇ꯭ꯔꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ ꯅꯠꯇ꯭ꯔꯗꯤꯕ ꯏꯕꯥꯅꯤ ꯄꯣꯛꯄꯝꯕꯁꯨ ꯌꯥꯏꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯔꯣꯃꯥꯟꯁꯀꯗꯤ ꯈꯔꯒ ꯃꯥꯜꯂꯛꯑꯦꯕꯣ ꯐꯤꯂꯝꯗ ꯗ꯭ꯔꯃꯥꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒ ꯍꯦꯔꯣ ꯍꯦꯔꯣꯅꯤꯒꯁꯦ ꯇꯪꯒ ꯊꯦꯡꯖꯤꯟꯅꯕ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯀꯗꯣ ꯖ꯭ꯋꯥꯏꯒ ꯇꯥꯔꯕ ꯃꯈꯨꯠꯇꯨꯅꯒ ꯇꯥꯞ ꯀꯥꯏꯅꯒ ꯁꯣꯏꯗꯅ ꯁꯣꯛꯅꯔꯒ ꯑꯗꯨꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯐꯣꯝꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯦꯛꯁꯟꯗ ꯂꯥꯛꯑꯒ ꯀꯣꯟꯅ ꯔꯣꯃꯥꯟꯁꯇ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯅꯣꯏꯒꯤꯁꯦ ꯌꯥꯏꯅꯦ ꯁꯝꯄ꯭ꯔꯥꯁꯇꯨ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯁꯦ ꯑꯣꯔꯁꯦ ꯊꯛꯆꯤꯜꯂꯨ ꯅꯁꯥꯗꯣ ꯐꯠꯇ꯭ꯔꯤꯕꯅꯤ ꯅꯣꯏ ꯄꯥꯕꯨꯡꯗ ꯀꯨꯏꯔꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯂꯥꯛꯑꯣ ꯏꯃꯥꯅꯒ ꯌꯥꯝ ꯄꯥꯈꯠꯍꯧꯔꯤꯗꯨꯅꯤ ꯅꯪꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯅꯅꯕꯣ ꯅꯇꯤꯟꯕꯣ ꯅꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯊꯥꯗꯣꯔꯛꯄꯒꯤ ꯋꯥꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯛꯑꯒꯅꯦ ꯑꯩ ꯑꯃꯨꯛ ꯆꯦꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯁꯤꯒꯦ ꯍꯥꯏꯔꯁꯨꯅꯦ ꯅꯌꯨꯝꯗ ꯁꯤꯌꯣꯕ ꯍꯦ ꯁꯛ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯂꯥꯛꯑꯣ ꯑꯃꯗꯣ ꯑꯃꯨꯛ ꯂꯥꯛꯑꯃꯅꯤ ꯍꯥꯏꯕ ꯃꯊꯟꯇ ꯐ꯭ꯔꯤ ꯀꯥꯎ ꯂꯩꯔꯝꯃꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯔꯣꯏ ꯂꯥꯛꯑꯣ ꯍꯜꯂꯁꯤꯕ ꯑꯅꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯥꯡꯂꯦꯟ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯅꯤꯗꯣ ꯉꯛꯅ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯌꯦꯡꯅꯩ ꯂꯥꯡꯂꯦꯟꯅ ꯃꯊꯪ ꯊꯥꯗꯒꯤ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯥꯛꯑꯣ ꯁꯝꯄ꯭ꯔꯥꯁ ꯉꯛꯅ ꯑꯗꯨꯝ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯂꯩ ꯂꯥꯡꯂꯦꯟꯅ ꯇꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯁꯝꯄ꯭ꯔꯥꯁ ꯑꯧ ꯇꯥꯏꯌꯦ ꯍꯣꯏ ꯂꯥꯛꯀꯦ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯂꯥꯡꯂꯦꯟ ꯉꯁꯤꯒꯤ ꯇꯟꯖꯥꯁꯦ ꯂꯧꯔꯒ ꯑꯩ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯀꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯂꯧꯕꯗꯣ ꯍꯣꯏ ꯂꯧꯐꯝꯕꯨꯗꯤ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯑꯍꯨꯝꯁꯦ ꯃꯑꯣꯡ ꯈꯔ ꯊꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯥꯡꯅꯕ ꯑꯀꯥꯏꯕ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯃꯤꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯁꯝꯄ꯭ꯔꯥꯁꯅ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯐꯠꯇꯅ ꯈꯟꯒꯅꯨ ꯃꯥꯗꯤ ꯃꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯁꯦ ꯇꯤꯟꯅꯁꯦ ꯃꯁꯤꯗ ꯂꯥꯟꯅ ꯂꯧꯅꯔꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯅꯔꯁꯤꯀꯣ ꯍꯣꯏ ꯑꯩ ꯅꯣꯏꯗ ꯈꯔ ꯂꯥꯟꯅ ꯎꯈ꯭ꯔꯦ ꯑꯗꯣ ꯁꯣꯔꯤ ꯁꯝꯄ꯭ꯔꯥꯁ ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯦ ꯏꯁꯣꯔꯅ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯩ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯁꯦ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨꯅꯅꯦ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯔꯋꯥꯏꯁ ꯈꯟꯅꯒꯨꯝꯁꯤꯀꯣ ꯁꯝꯄ꯭ꯔꯥꯁꯇꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ ꯔꯥꯀꯦꯁꯅ ꯍꯣꯏ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯐꯩ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅ ꯌꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯆꯥꯅꯧ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯗ ꯀꯩꯁꯨ ꯈꯟꯅꯔꯔꯣꯏ ꯁꯤꯗ ꯀꯣ ꯂꯥꯡꯂꯦꯟꯅ ꯍꯣꯇꯦꯜꯗ ꯆꯪꯉꯒ ꯆꯥꯒ ꯊꯛꯎꯈꯤꯁꯦ ꯑꯗꯨꯒ ꯍꯜꯂꯣ ꯑꯩ ꯇꯁꯦꯡꯅ ꯅꯣꯏꯕꯨ ꯊꯥꯒꯠꯂꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦ ꯑꯁꯦꯡꯕ ꯑꯩ ꯉꯁꯤꯗꯤ ꯅꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯂꯦ ꯌꯥꯔꯦꯗ ꯀꯣꯟꯅ ꯊꯛꯑꯁꯨ ꯌꯥꯏ ꯀꯩꯅꯣ ꯌꯥꯔꯣꯏ ꯊꯛꯎꯁꯦ ꯉꯁꯤꯒꯤ ꯆꯥꯁꯦ ꯑꯇꯩꯒꯤ ꯃꯍꯥꯎꯒ ꯃꯥꯟꯅꯔꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯑꯣꯏꯕ ꯆꯥꯟꯁꯦꯁ ꯅꯦꯚꯔ ꯀꯝꯁ ꯇ꯭ꯋꯥꯏꯁ ꯋꯥ ꯉꯥꯡꯉꯝꯗꯕ ꯁꯝꯄ꯭ꯔꯥꯁ ꯇꯞꯅ ꯃꯆꯤꯟꯗꯒꯤ ꯆꯥꯟꯁꯦꯁ ꯑꯥꯔ ꯑꯣꯜꯋꯦꯁ ꯀꯝꯁ ꯇꯨ ꯗ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯐ ꯃꯥꯏꯟ ꯁꯝꯄ꯭ꯔꯥꯁꯀ ꯔꯥꯀꯦꯁꯀ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯍꯣꯇꯦꯜꯗ ꯆꯪꯂꯒ ꯆꯥ ꯕꯣꯔꯥ ꯆꯥꯃꯤꯟꯅꯩ ꯊꯝꯕꯥꯜꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯄꯣꯛꯆꯔꯝꯃꯤ ꯆꯥꯁꯤꯜꯂꯣ ꯕꯣꯔꯥꯁꯦ ꯑꯣꯛꯇ꯭ꯔꯁꯨꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ ꯏꯃꯥꯅ ꯍꯥꯄꯛꯀꯦ ꯔꯥꯀꯦꯁꯅ ꯄꯨꯛꯀ ꯂꯣꯏꯅ ꯄꯣꯛꯈꯥꯏꯗꯧꯔꯦꯗ ꯑꯩꯗꯤ ꯑꯃꯁꯤꯗꯤ ꯃꯁꯥ ꯐꯕꯅꯤꯅ ꯆꯥꯕ ꯌꯥꯗ꯭ꯔꯦꯗꯣ ꯁꯨꯞꯅꯒꯤ ꯕꯣꯔꯥ ꯄꯤꯁ 2 ꯅꯠꯇꯅ ꯏꯆꯥ ꯆꯥꯈꯤꯗ꯭ꯔꯦꯕ ꯅꯪ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯑꯩ ꯑꯗꯨꯝ ꯆꯥꯒꯦꯕ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯔꯥꯀꯦꯁꯀꯤ ꯕꯣꯔꯥꯗꯣ ꯈꯔꯒ ꯍꯥꯞꯄꯤꯈꯨꯑꯣ ꯑꯁ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯁꯦ ꯑꯃꯨꯛꯀ ꯗꯥꯏꯔꯤꯌꯥ ꯇꯧꯍꯟꯒꯦ ꯈꯜꯂꯤꯔꯣ
ꯇꯞ ꯇꯥꯏꯅ ꯄꯤꯖꯔꯒ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯆꯥꯁꯤꯗꯤ ꯁꯣꯗꯥ ꯕꯥꯏꯒꯞꯇꯣ ꯌꯥꯝꯅ ꯍꯥꯞꯇꯕꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯃꯥ ꯑꯗꯣ ꯁꯤꯒꯤ ꯕꯣꯔꯥ ꯍꯧꯔꯤꯕ ꯃꯅꯥꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯏꯃꯥ ꯌꯥꯝ ꯍꯥꯎꯋꯦ ꯑꯃꯨꯛꯇꯁꯨ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯑꯣ ꯌꯥꯏꯄꯟ ꯍꯥꯏꯕꯗꯣ ꯁꯤꯅꯦ ꯍꯥꯎꯕꯅꯦ ꯌꯥꯝꯅ ꯌꯥꯏꯄꯟ ꯕꯣꯔꯥ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯅ ꯏꯍꯦ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯤꯅꯦ ꯏꯃꯥꯕꯣ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯃꯥꯒꯤꯅ ꯔꯥꯀꯦꯁ ꯑꯗꯨꯒ ꯑꯃꯒꯤꯁꯤꯅ ꯁꯦꯝꯕ꯭ꯔꯥꯡ ꯅꯠꯇꯦꯗ ꯁꯝꯄ꯭ꯔꯥꯁ ꯍꯥꯏꯕ ꯊꯝꯕꯥꯜ ꯅꯣꯛꯂꯒ ꯏꯆꯥ ꯁꯝꯄ꯭ꯔꯥꯁꯇꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯆꯥꯗ꯭ꯔꯦꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯌꯥꯔꯅꯤꯗ ꯃꯃꯥ ꯆꯥ ꯊꯛꯂꯤꯁꯤꯗꯤ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯕꯣꯔꯥꯁꯤ ꯆꯥꯕ ꯌꯥꯗꯕ ꯅꯪ ꯅꯔꯥꯏꯕꯛꯇꯤꯕ ꯑꯣꯀꯥꯛ ꯊꯤꯍꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯄꯥꯕꯨꯡꯅ ꯌꯦꯟ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯆꯥꯈꯤꯗ꯭ꯔꯣ ꯑꯩꯕꯣ ꯍꯣꯏꯗ ꯍꯦ ꯍꯥꯁ ꯃꯣꯂꯥ ꯑꯃ ꯀꯣꯛ ꯆꯥꯁꯤꯜꯂꯒ ꯂꯣꯏꯔꯦ ꯁꯝꯄ꯭ꯔꯥꯁꯅ ꯃꯃꯥ ꯕꯣꯔꯥꯗꯣ ꯈꯤꯇ ꯌꯣꯝꯕꯤꯌꯣ ꯌꯨꯝꯗ ꯃꯃꯥꯒ ꯆꯦꯆꯦꯒ ꯄꯤꯖꯔꯨꯒꯦ ꯌꯥꯏꯄꯟ ꯕꯣꯔꯥ ꯍꯥꯏꯕꯗꯣ ꯃꯣꯏꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦ ꯍꯣꯏ ꯌꯣꯝꯕꯤꯒꯦ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈ꯭ꯔꯒꯦ ꯉꯁꯤ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦꯍꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯋꯥꯒ ꯏꯔꯦꯟꯖꯅ ꯉꯥꯡꯅꯕ ꯐꯪꯕꯁꯦ ꯃꯪꯒ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯍꯦ ꯍꯣꯔꯦꯟꯗꯤ ꯉꯟꯇꯥꯅ ꯇꯨꯝꯍꯟꯗꯕ ꯌꯥꯔꯔꯣꯏ ꯃꯤ ꯑꯃ ꯀꯔꯤ ꯀꯩꯁꯨ ꯅꯠꯇꯦꯍꯦ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯅꯤꯡꯊꯤꯖꯅ ꯊꯧꯀꯣ ꯒꯥꯔꯤꯗꯣ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯃꯃꯥ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯊꯝꯕꯥꯜꯅ ꯏꯍꯦ ꯌꯥꯔꯦ ꯍꯥꯞꯆꯤꯜꯂꯣ ꯏꯃꯥ ꯍꯣꯏꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯄꯤꯕꯅꯦ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯏꯆꯥꯁꯤꯡꯅ ꯑꯁꯨꯛ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯂꯤꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥ ꯍꯣꯏ ꯆꯠꯂꯨꯔꯣ ꯃꯔꯛꯇꯅꯦ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯂꯥꯡꯂꯦꯟ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯈꯪꯗꯅ ꯃꯊꯟꯇ ꯃꯃꯣꯟ ꯅꯣꯛꯏ ꯊꯝꯕꯥꯜꯅ ꯏꯃꯥ ꯏꯆꯥꯅ ꯋꯥꯕꯁꯦ ꯎꯕꯗ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯖꯥꯠꯅꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯁꯦ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯕ ꯃꯥꯜꯂꯤꯅꯦ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯦꯅꯦ ꯍꯥꯟꯅꯗꯤ ꯑꯩꯒ ꯌꯥꯝꯅ ꯈꯠꯅꯕꯅꯦ ꯑꯩꯗꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗꯦꯗ ꯏꯃꯥ ꯃꯤꯑꯣꯏꯕꯕꯨ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯕ꯭ꯔꯥꯅꯦ ꯐꯠꯇꯕ ꯃꯥꯜꯂꯒ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯄꯥꯜꯗ ꯑꯐꯕ ꯃꯥꯜꯂꯒ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤ ꯒꯨꯒꯤ ꯃꯃꯥ ꯇꯕꯥꯕꯤ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯒꯨꯅ ꯃꯃꯥ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯣ ꯅꯪꯒꯤ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯍꯥꯏꯗꯣ ꯃꯃꯥꯅ ꯌꯦꯡꯂꯨꯕꯅꯤꯅꯦ ꯑꯗꯣ ꯑꯣꯟꯊꯣꯛꯅꯕꯨ ꯆꯤꯡ ꯂꯦꯝꯈ꯭ꯔꯦꯅꯦ ꯊꯧꯒꯜꯂꯣꯟꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯈꯣꯡꯒꯨꯜ ꯌꯥꯝꯅ ꯇꯥꯏꯗ ꯏꯃꯥꯗꯤꯅꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯒ ꯍꯜꯂꯛꯑꯦꯗꯅ ꯑꯗꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ ꯍꯥꯟꯅ ꯁꯛ ꯈꯪꯅꯍꯜꯂꯣ ꯍꯥꯏꯕꯗꯣ ꯃꯃꯥ ꯀꯥꯎꯗꯦꯗ ꯃꯃꯥꯅ ꯅꯪ ꯇꯥꯃꯣꯒꯤ ꯅꯝꯕꯔꯒꯅꯦ ꯂꯣꯏꯅ ꯄꯤꯔꯝꯂꯕꯅꯤ ꯃꯥꯒꯤꯁꯨꯅꯦ ꯂꯧꯔꯒ ꯄꯣꯔꯛꯂꯕꯅꯤ ꯇꯥꯃꯣꯗ ꯄꯤꯔో ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯧ ꯍꯥꯏꯌꯣ ꯍꯣꯏ ꯑꯗꯣ ꯅꯪꯗꯤ ꯇꯨꯏꯁꯟꯒꯤ ꯑꯋꯥꯠꯄꯒ ꯂꯩꯇ꯭ꯔꯦꯀꯣ ꯍꯣꯏ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯥ ꯇꯕꯥꯕꯤ ꯏꯜꯂꯨꯕ ꯏꯅꯐꯤꯗꯨ ꯊꯨꯞꯅ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯅꯦ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯑꯃ ꯌꯥꯎꯋꯦꯕ ꯅꯨꯄꯥꯒꯤ ꯁ꯭ꯇꯥꯏꯜ ꯇꯧꯋꯦ ꯑꯗꯣ ꯌꯥꯝꯅ ꯆꯝꯖꯥꯅꯤ ꯑꯥꯏꯗꯤꯌꯥ ꯌꯥꯝꯅ ꯑꯣꯏꯌꯦ ꯑꯩꯗꯤ ꯃꯥꯒ ꯇꯤꯟꯅꯕꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯋꯥꯈꯜꯒꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯑꯦ ꯃꯥꯗꯤꯅꯦ ꯑꯁꯣꯟꯕ ꯊꯧꯅꯥ ꯂꯩꯇꯕ ꯋꯥꯁꯦ ꯇꯥꯗꯦ ꯃꯔꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯂꯩꯉꯣ ꯀꯩꯗꯧꯔꯕ ꯑꯗꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯃꯥ ꯃꯣꯏ ꯌꯨꯝꯗ ꯅꯣꯡꯃ ꯆꯠꯂꯨꯁꯤꯔꯥ ꯅꯪꯕꯨ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯇꯤꯟꯅꯗꯕ꯭ꯔോ ꯇꯤꯟꯅꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯥꯒ ꯃꯊꯣꯏ ꯀꯧꯕ ꯑꯃꯒ ꯂꯩꯌꯦ ꯑꯗꯨꯒ ꯁꯟꯇꯣꯁꯀ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯗꯨꯝ ꯄꯨꯜꯂꯦ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯀꯦꯟꯇꯤꯟꯗ ꯑꯗꯨꯝ ꯆꯠꯂꯤ ꯇꯤꯟꯅꯕꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯌꯦ ꯃꯃꯥ ꯑꯗꯣ ꯑꯔꯥꯟꯕ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤꯅꯦ ꯈꯟꯕ ꯌꯥꯗꯦꯀꯣ ꯅꯣꯏ ꯍꯧꯖꯤꯛꯁꯦ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯃꯃꯥꯅ ꯅꯉꯣꯟꯗ ꯑꯁꯥ ꯆꯥꯎꯅ ꯊꯝꯃꯤ ꯃꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕ ꯌꯥꯗꯦꯀꯣ ꯏꯆꯥꯇꯣꯝꯕ ꯍꯣꯏ ꯃꯃꯥ ꯑꯩ ꯈꯪꯉꯦ ꯃꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ ꯍꯣꯏ ꯐꯔꯦꯁꯦ ꯅꯪꯅ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ
Mamasu pi honglagane nang tamoga wari amta sage. Ihe, nangbu hidak charabro? Hoi mama, chare. Robert ka Nilamga phone da wari sari. Robert na, college ngang mayam laubudo, wadro nangbo. Wadeda, awaba thabak ko boya desidi. Class ama ni khak laububu kaigi wadoino. Ado tamodi warangani. Numit chupa adum duty tawraga leibanina. Aisu wadeda. Doctor gi mathaudi patient sing bu ningthina layang aigi simpam sida kathoklage khallabani aduna awaba pumnamak aigi nungai bani as tamogi thamoi sidia aigi thamoi se mayek senga haibase khangaba natro khangi ngaiko adunga sai nang na ngonda noide lakera na phone torido kedo yauge akhoi bungbado bp low oyena school da wan thare ena pau pirakpa adugini Mamana doctor ama koroga yengamme o masa yamna phatte na maso pit yamna tawi nupa manda dawna haima nupa di masa loina phagani haiba leibra haise adu budi leite da as sum haibani da bp low oridubu kariginu mabu kemta ga chadrabo saida handakudi tumba chaba khara watle mase aduna ne nokning khraba angani da moi ahumse jat ni Mangau su yam nati, kadang su nek kuling amani, moi ahumbu pun kraba henjin baga ngabazanati. Yam na papa mana nishade mata hekcha dimot. Hoi, samprasto mangau diti. Adu budi drip kapalo jingaida hawat laga kadai dino tabak aruba amalay haidana chatkrini layramdrini. Hazayne anaba mangkraba. Hoi, angau bina. Ibungo, tabro nangbo. Kadai da leige makha dam da kumtharo o noi baba na nanga wa mata khana sila o haine nilamna mu imaro kauri duba mane ai baba na mu ta kumtharo haye ore ngak le ga tor age ko hoi numidang doi na tor o ai su mama gi mateng kita pangjilu khige angang khai chak cha nin ta hobani kaw bu kaw chak cha budi toire he moi party se exam ya sida Akhoi pabung na pijabani nga sige sidi. Moi ahum dine sungta hek thana ba natreda. Hoi phare kona mu tarage ko thame. Nilam su phone do thamlaga makha da kumthare. Pritam su changlai. Che sampra soidi. Haima Pritam lao. Rakesh ka moi ani kaidano chatta ya dena chatkrine. Lao chaka chara do bani mamana ne chaka loirabani. Kaino hai sibu che masadu bu kem tawdrabo mabo ho drip ka patang khai chalakpadane aruba thabak ni hairaga sato ga chatkhri ne haine noi party sidi ba angakpani ko se idea na yaujade ko moi ani sine ngangna ba yam ngamdri se moi ani gi marakta ne aidi tongan tari ne moi ne pura hat pane aise kaisu khalor na se naw sidi lao lep leranu kitchen da changa se School halakpagi wabana suluramlani hai mahira kaino mathau lao moi lakpa ngai boina hoi chiche ani du su paisilai ina khunbina noi ani bu kai da manguri noba on thokna su mangau thi khre da ko bungba natte drip side su loisilaga chatlo haibaneba lambi da amu kok tu khotana tawradi kamain tawgania Rakesh na amu mama hojikti kem tawaroida bp ga hai oikhala adabane Sidagidine low over the high road, Anna Baganet, try man credamni mama. Some prasna mu. Mama, say, Yapan Borani. Bora sabro no any nature with the bois. Nate, Nangutao Mutasilla abro. Sub se hana takna bahiraga. Aidimaho young boyna, Anikaksari mama. Ama Sidiba, Patan Puzilakone. Yen Tonga Saba Yagidraga Kandi, Nilamna amu. Drip yamba loidena hundu omaga chelaga leiruba borasi chingneida Rakesh na amu tara pharok tore sidi Pritam na Rakesh ki manakta changsilaga tapna kai chaluino 99 hoida kai hainu bap tadre ho kharau do 99 ludogi as semiconductor hoida atom bomb thadaba chaluiro nate bomb to ko di kapak tro som de gya aso open ga di kem yauti ko Hoyanaba porakre. Ahan badadi pura 144 thambaga chak manarini. Imai,
ꯑꯩꯗꯤ ꯀꯨꯝꯍꯩ ꯌꯦꯡꯍꯧꯗ꯭ꯔꯦꯗꯅ꯫ ꯏꯅꯥꯈꯨꯟꯕꯤꯅ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯄ꯭ꯔꯣꯝ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ? ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯀꯩꯁꯨ ꯅꯠꯇꯦꯗ, ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯅꯤꯂꯝꯅ ꯑꯃꯨꯛ ꯔꯥꯀꯦꯁ ꯅꯣꯏꯒꯤ ꯕꯣꯔꯥꯁꯦ ꯀꯦꯁ ꯂꯩꯕ ꯕꯣꯔꯥ ꯃꯥꯜꯂꯤꯗ꯫ ꯆꯦ ꯈꯔ ꯈꯔ ꯂꯩꯕꯖꯥꯅꯤꯗ꯫ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯌꯥꯔꯦ ꯋꯥꯆꯣꯏ ꯉꯥꯡ ꯂꯩꯔꯅꯨ ꯔꯥꯀꯦꯁ, ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯧꯔꯕꯅꯤꯀꯣ, ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯅꯪ꯫ ꯏꯁ ꯏꯕꯣ ꯄꯛꯇ꯭ꯔꯦ ꯌꯥꯝꯅ, ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤ ꯀꯥꯏꯅ ꯍꯔꯥꯎꯕꯒ ꯃꯥꯟꯕ꯭ꯔꯣ? ꯌꯦꯟ ꯀꯦꯖꯤꯗꯅꯦ ꯇꯞ ꯇꯥꯏꯅ ꯍꯣꯡꯉꯦꯀꯣ, ꯍꯧꯖꯤꯛꯅꯦ ꯌꯦꯟ ꯅꯥꯕ ꯍꯧꯔꯛꯄꯒꯤꯅꯦ ꯌꯥꯝ ꯍꯣꯡꯉꯕꯅꯤ꯫ ꯑꯩ ꯌꯦꯟꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕꯒ ꯃꯥꯜꯂꯤ꯫ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤꯅꯦ ꯕꯣꯔꯥꯅ ꯑꯗꯨꯝ ꯊꯜꯂꯦ, ꯂꯧꯈꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯀꯨꯕꯦꯔ ꯅꯣꯛꯂꯒ ꯔꯥꯀꯦꯁ ꯄꯥꯕꯨꯡꯅ ꯂꯩꯔꯛꯄ ꯌꯦꯟꯁꯤꯗꯤ ꯂꯩꯅꯥ ꯂꯩꯕꯗꯤ ꯅꯠꯇꯦꯀꯣ, ꯃꯩꯇꯩ ꯌꯦꯟ ꯁꯦꯡ ꯁꯦꯡ ꯂꯥꯎꯕ, ꯃꯁꯥꯒꯁꯦ ꯈꯤꯡ ꯈꯤꯡ ꯂꯥꯎꯕꯅꯤꯀꯣ꯫ ꯔꯥꯀꯦꯁ ꯁꯝꯄ꯭ꯔꯥꯁ ꯃꯄꯥꯅ ꯑꯗꯨꯝꯅ ꯂꯦꯞꯄꯒ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯕꯨꯡ ꯐꯥꯒꯤ ꯇꯧꯅꯕꯅꯤꯗ꯫ ꯀꯨꯕꯦꯔꯅ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯍꯥꯏꯅꯤꯡꯕꯗꯤꯅꯦ ꯑꯗꯣꯝꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯗꯧꯕꯅꯤ, ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯔꯣꯟꯕ ꯊꯝꯍꯩꯗꯦꯀꯣ꯫ ꯏꯅꯥꯈꯨꯟꯕꯤꯅ ꯑꯃꯨꯛ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯃꯤꯟꯅꯔꯔꯣ ꯅꯣꯏ, ꯏꯃꯥꯗꯤꯅꯦ ꯕꯣꯔꯥꯁꯤꯒ ꯍꯣꯔꯦꯟ ꯇꯞꯅ ꯉꯥꯐꯛꯀ ꯊꯥꯛꯑꯒ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒ ꯅꯦ ꯇꯥꯅ ꯆꯥꯔꯒꯦ, ꯅꯣꯏ ꯌꯦꯟꯀꯥꯁꯤꯗꯤꯅꯦ ꯏꯃꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ ꯆꯥꯔꯣ ꯆꯥꯔꯣ, ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯛꯀꯦꯀꯣ ꯏꯃꯥꯅ꯫ ꯅꯤꯂꯝꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯅꯤ, ꯃꯃꯥ ꯄꯣꯊꯥꯔꯨꯔꯣ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥꯅꯦ ꯍꯨꯃꯥꯡꯅꯒ ꯁꯤꯔꯦ, ꯉꯥꯏꯍꯥꯛꯇ ꯐꯦꯟ ꯃꯅꯥꯛꯇꯅꯦ ꯐꯖꯅ ꯍꯤꯞꯄꯨꯈꯤꯒꯦ꯫ ꯀꯨꯕꯦꯔꯅ ꯐꯦꯟꯗꯣ ꯆꯥꯡ ꯑꯃꯗ ꯊꯥꯎꯀꯣ ꯑꯃꯨꯛ ꯅꯥꯅꯤ꯫ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯩ, ꯅꯤꯂꯝ ꯆꯥꯛ ꯆꯥꯅ ꯆꯥꯅ꯫ ꯄꯥꯕꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ꯫ ꯀꯩ ꯄꯥꯎꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯇꯥꯁꯦ꯫ ꯏꯆꯥꯁꯥ ꯅꯣꯏ ꯆꯥꯁꯤꯜꯂꯨꯀꯣ꯫ ꯑꯗꯨꯔꯣ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯋꯥꯗ ꯍꯥꯏꯗꯤ ꯕ꯭ꯔꯃꯥꯗ ꯊꯥꯏꯅ ꯂꯟꯐꯥ ꯑꯣꯏꯅ ꯐꯥꯈꯤꯕꯁꯤꯡꯗꯣ, ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤ ꯇꯤꯝ ꯑꯃ ꯀꯟꯐ꯭ꯔꯦꯟꯁ ꯌꯥꯎꯔꯨꯕꯗꯣ, ꯃꯣꯏꯗꯤ ꯃꯁꯥꯒꯤ ꯃꯌꯦꯛ ꯃꯁꯣꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯁꯦ ꯑꯃꯠꯇ ꯅꯤꯡꯁꯤꯡꯂꯝꯗ꯭ꯔꯤꯌꯦ, ꯃꯁꯥꯅ ꯃꯁꯥ ꯀꯥꯎꯔꯤꯌꯦ, ꯏꯄꯥ ꯏꯄꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯂꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯄꯥꯕꯨꯡ꯫ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤꯅꯦ, ꯏꯒꯤ ꯃꯔꯤ ꯏꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕꯅꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥꯔꯣꯝꯗꯒꯤ ꯏꯄꯨꯔꯣꯟ 7 ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯅꯔꯤꯁꯦ, ꯉꯁꯤꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯒꯤ ꯄꯨꯔꯣꯟ 3 ꯁꯨꯅ ꯈꯪꯕ ꯃꯤ ꯌꯥꯎꯔꯝꯈꯤꯗ꯭ꯔꯥ? ꯆꯨꯝꯃꯤ, ꯀꯥꯎꯐꯝ ꯊꯣꯛꯏ, ꯀꯥꯎꯕ ꯇꯥꯕꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯃꯣꯏꯗ ꯍꯥꯏꯔꯨꯅꯨ, ꯄꯥꯕꯨꯡ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯔꯤꯉꯩ, ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ, ꯑꯐꯥꯎꯕꯁꯤꯡꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯃꯃꯤꯡ ꯈꯪꯅꯕ ꯍꯣꯠꯅꯔꯤꯉꯩ, ꯑꯩꯈꯣꯏꯒꯤ ꯏꯕꯨꯕꯣꯛꯀꯤ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫